ngasi phong khiba tungan ba manipuri sifong singdigi maroibi ipausing myamna thamjagi ahanbada huran khibane haiba gari masa ahum fagale ngarang numidang pung mapalom tarakpada sora awang lekai te leiba MD Azad Khan sei kungamanga apokpa Amjad Ali gi yumda huran bane haiba gari masa ani lotuna thamle haiba paudagi kaksing commando gi inspector MD Awaz Khan lusung team amana operation sa thabada motorcycle ahum Royal Enfield Classic 350 angama masu ama Royal Enfield Meteor 350 amuba masu ama amasum KTM di amuba masu AS03AD 0473 fagale hari Azad Khan phongdorakpagi matung ina Meteor 350 edu more 1 number 5 tigi haujingna sora singya lekai de lebe MD Anis Khan sai kungani tu apokpa Anwar Khana lairakpani haki wafam sidagi makusu fagat pagaloinana kaksing PS ta sinakre hari atopa paw manamo rape amasum molestation case ta sienaba miyoi phare Arunachal Pradesh ki Papum Pare district ki mafam amadagi rape amasum molestation case ta sienaba miyoi police na phaba ngamkhibaga loinana makhoi humadu local court amada puthokraba matung makhatana uhang pang sathanabagi dama police custody de remand lauthakre hari Arunachal Pradesh State Commission for Protection of Child Writers na pirakhiba ayib sirol amada yumpham oiraga police na case asiki matang thijinbagi thabak sataba hokhibani Papum Pare district ki manung chanba kiminda leba government higher secondary school amada tamlibi Nupimacha ama tadanu nu kauba miyemana yamna tuina rape tawkhibaga loinana karigumba haidoklabadi hat kene hana ki hanbagi thaudang sing sataki hadi amaramda school asida oja oina leiba tanme Tripathi amadi Sahil Khan kauba miyoi ani asinasu Nupimacha sibu molest tawki hadi atopa paw manamo state government ki ayaba yauduna Myanmar refugee singna lamlaidana bakhangalakli Mizoram da hujik sangja famlauduna lairiba Myanmar nationalist singna Mizoram government ki ayaba yauduna state adugi lamlaidana ba amadi business tawduna bu government authority na khangalakhibaga loinana yamna section na laina basu khangalakli Heramasiga mari lainana Aizol district administration na thokiba order amagi matungina Myanmar dagi lakpa refugee singna government ki hana ayaba laudringeda lam natragana yum laibi yaroi government ki permission laudana Myanmar nationalist singna business topu yaroi amadi illegal oiba business singda yauksinna bo hotna roitabani refugee singa sina state asida sanglakhiba matamda loinarikhiba makoi gari singa dugi matangda village level committee natraga local body singda khangangadabani state asida sangjafam lauduna laidiba Myanmar ki lakpa business sing Other enroll topu yaroi amadi botalista aranma matangda mawongda hapsinabasu yaroi haina order du pali local amasum village authority singna sumari lainaba government ki department na thokiba order si mapung phan implement tawbra haibadi yengsinna bu government ki maketi ki khangan khibaga loinana karigumba hairiba athingba sing asigi mayokta thabak toramba thengnarabadi khudakta district task group on Myanmar refugee ki chairman da paw pinabasu khangalakli Panba yabadi mamang segi February thadagi Myanmar military na khu tawduna power paikraba matung Myanmar national kaya security force singi miyot minai khang ngamdabadagi yumthangnari belebak singna sangjafam lauduna lakhibani Mizoram da hujik punna Myanmar national lising kuntraga sambiga ama sangjafam lauduna lairi hain state home minister na phongdokhirapsu laikhradi tentang na to paw manam Ashok Gehlot Congress president gi mirep oiragani Rajasthan ki Chief Minister oiriba Congress Party ki veterans Ashok Gehlot mathang thara pangthokpadoriba Congress President khanbegi election mirep oiragani haina party leaders singna phongdorakhre hari atopa paw madanamo custody da shiramle posai huralambegi case amaga mari lainana police na phakhiba miyoi ama yamna singnanenga oiba mongda police custody da sikre haina officials singna phongdorakli officials singna phongdorakhibegi matungina laikhidraba miyoi dugi maming Roshan Lal sai kungamanga kawi ma Punjab ki Kapura Thala district ki manung chanba Ratanaw Abad khungangdagini ma haukiba numaijung numita dukan dagi pot huralambegi case ka mari lainana phakibani sohairi Makasa tarak poina to paw mana Taj Mahal yengba lakpa tourist singda yong singna attack tawba hengalakli haukiba numit kharani sigi manungda 13 suba century da saramba malem gi tanglaba monument singi manungda ama oiriba Agra gi Taj Mahal yengba lakpa tourist singda yong singna tholaktuna kiana khanganba madi attack tarakpagi sang nongmonomi hengalakli hari ngasisu Taj Mahal yengba lakhiba Spain gi tourist nupi ama yongna makhongna siktuna aso apan mai una kre haina mapamasi gi akoibida lairiba miyoi singna phongdorakre Taj Mahal da laiba Archaeological Survey of India AS
CSI Conservation Assistant oina leiriba Prince Bazapatiana Fongdokibada Amada Spain degi lakhibi nupi tourist aduna mafam aduaida leiramba yongsing aduda photo kaplubada mangon onsinduna attack tawrakibani yongsing attack tawraklambi tourist adu mafam adumaktada ahanba layeng piraba matung manak leiba hospital amada makatana layeng nabagi pukhatki hari atopa pawmanamo gangster ama court lakpagi lambida sakhangdaba singna miya mamangna kaptuna hatkre Rajasthan gi Nagaur district leiba court amada masagi case amaga mari leinana karaknaba thorang tokiba gangster ama sakhangdaba miyoi kharana kaptuna hatkre Sandeep Sethi kauba gangster du September 12 da court na bail thadokraba matung ngasi Nagaur district court maki case adugi hearing sathabada masamak saruk yarunaba maki marup singaloinana lambi da laklaga sakhangdaba khulai paiba miyoi singaduna miya mamangda ifong fongna numaina kaptuna hatlambani haina police na fongdoraki Magna district court adu yaushilakpagi lambida motorbike sing tongduna lakhiba sakhangdaba miyoi marina mari mangaromna mangona nongoi maru kayamarom kapsilaktuna mafam adumaktada makpo hatlambani haina Police ki additional superintendent oiriba Rajesh Minana Fongdoki Minana Makhatana Fongdokibada Laikhidraba gangster Sandeep Sethi asigi mataka tonga police station singna criminal case kunga manga hena register tawribani Sethibu halam liba miyoi singaduna mangona nongmai round mapan tararom kapsilamki haina su Fongdoki maki asibak sang ado postmortem tawnabagidama Nagaur government hospital gi mokra thamkre CCTV footage na singo kupna yengsinduna Sethi bo halam liba miyoi singadu masa khangdokna bo khotnari haikena su pausna makhatana fongdorakli Lusilakpo ina topatin ma paukrana Myanmar army gi helicopter attack ta Mahei taruk sire Myanmar gi anti-junta rebels singna toina Myanmar army di attack ta uda sejinabi school amada Myanmar army ni helicopter sejinaduna attack sathabada Mahei taruk sire kayaman asu open nangkhre hari Myanmar gi military na fongdokiba warol gi matung inadi rebels in school gi building adu army di attack tawbada yamna toina sejinai machine maram oiraga army gi maikai digi school gi building adu attack tawkibani sai sigi angan basarukta Myanmar army na elected government pu mafam sing thukraba matungda hingsai goiba thawong sing hengalakhi Myanmar gi military na ku satakibagi thawong adu yaning dabu uladuna khulai paibagi ihok sagalakli masida Myanmar gi military na rebels sing adu bunam thanaba lanwi gi shakti sejinari bani Irai namita Central Sagaing region gi Let yet Kone village thokiba thawdo sigi matangna akupa role sing sapsana verify tawba ngamdri hairi hensu pawsna makhatana fongdorakli tentang na to papamana Taliban Americans engineer Mark Francis Bandiga khushinaraga thadokre hairi Afghanistan na Taliban Americans engineers Mark Bandi singa khushinaraga thadokre haina official report amagi matungina fongdorakli US ne English singa manga gi matamdagi drug ki charge ta phajinduna lakraba Taliban ga mari lainaba Afghan tribal leader amaga khusinaduna Americans engineers Mark Talibana thadorakhibani hainasu pawsna makhatana fongdorakli aduga hojikoinadi myam paws matangse lusinjarage masu myam punna ana wabdat ngaminasi